ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯣꯏꯕꯨꯝꯒ ꯆꯤꯛꯀꯟꯒ ꯉꯧꯕꯅꯦ, ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯦ, ꯆꯝꯐꯨꯠꯅꯦ ꯆꯥꯔꯛꯑꯒꯦ꯫ ꯁꯤꯒꯤ ꯁꯣꯏꯕꯨꯝꯁꯦ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯅꯦꯕꯀꯣ, ꯑꯗꯣ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯥꯅꯤꯡ ꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦ, ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ, ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯒꯅꯦꯕꯀꯣ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯌꯧꯔꯛꯀꯗꯣꯏꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ꯫ ꯗꯁꯀꯨꯁ ꯆꯝꯐꯨꯠꯅꯦ, ꯗꯁꯀꯨꯁ ꯆꯝꯐꯨꯠꯁꯦ ꯉꯍꯥꯟꯃꯨꯛ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯅ ꯑꯣꯛꯀ ꯁꯟꯒ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯦꯛꯁ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯦ꯫ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯦ, ꯁꯣꯏꯕꯨꯝꯒ ꯆꯤꯛꯀꯟꯒ ꯉꯧꯔꯦ, ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ, ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ꯫ ꯉꯍꯥꯟꯃꯨꯛ ꯗꯁꯀꯨꯁ ꯆꯝꯐꯨꯠ ꯐꯪꯈꯤꯗꯕꯗꯣ ꯋꯥꯉꯥꯡꯗꯕꯤꯗ ꯆꯥꯔꯛꯑꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯦꯟꯗ꯭ꯔꯤꯅꯥ, ꯃꯥꯅ ꯁꯣꯏꯕꯨꯝꯒ ꯆꯤꯛꯀꯟꯒꯁꯦ ꯁꯤꯁꯦ ꯉꯧꯔꯒ ꯆꯥꯔꯛꯑꯣꯁꯨ ꯍꯥꯏꯕꯅꯦꯕ, ꯑꯗꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯀꯣꯠꯊꯔꯛꯑꯒꯦ꯫ ꯏꯔꯣꯟꯕ ꯂꯕꯔ 좀 짜게. 왜? 소이분과 치킨과 tumsik khitang kanna mahal. Yongsak hao matam oire. Kakting soibum marin hawada. Chicken. Wow. 진짜 남ям 돼.
ꯈꯥꯡ ꯑꯃꯨꯕ ꯊꯣꯡꯕꯅꯤꯅ ꯃꯨꯁꯤꯛ ꯃꯨꯛꯇ ꯃꯨꯏ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯏꯪꯗꯦ ꯆꯤꯛꯀꯟꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯒ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯉꯁꯤ ꯊꯨꯝ ꯈꯤꯇꯪ ꯀꯟꯈ꯭ꯔꯦ ꯃꯔꯨ ꯃꯌꯥꯝ ꯃꯔꯨꯗꯤ ꯆꯥꯖꯗꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯌꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯎ ꯆꯝꯐꯨꯠ ꯃꯍꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯍꯟꯅꯤꯡꯕ ꯏꯟꯖꯥꯡꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ